Cabinet reshuffle taunabagi matangda ngasi Chief Minister na Governor ga Raj Bhavan da unakre. Takyal patalaiba ISBT ki Campus Technology and Skill Development Center ngasi Union Minister Giriraj Singh na sangakre. Mauget asi tourist singi mapamamo ohensi haina Manipur ki Governor na anisuba Flower Festival hugdokpagi thoramda hongdokre. Amasong Manipur dagi Maishna Mairabana Bangkok ta pangthokiba Yonex BTY Open 2016 under 15 boys single gi title lokre. Mayambu kurumzari adomni yengbiriba si Impact News ni ai khangenbam thoinu henbi hauzik pungja asi phawbugi maroiba pawsing yamda prizari. Minister reshuffle ga mari leina ngasi ayoki pung tara khara helakpada Raj Bhavan da Chief Minister Okram Ibobina Manipur gi Governor S Sanmuganathan ga unakre. Hauzik ladiba Congress ki Council of Minister Maraktagi karam minister lokthoklaga kana na mahujingani haibagi list Governor da pisin kre haina Impact News na phangbayamna thajaningai oiba paw amana phongdorakle paw asina makhata na phongdorakpugi matung ina hayeng numidang wairam phawbada hauzik minister oiriba singi maraktagi kana minister from dagi lokthokle haibagi order ama Raj Bhavan dagi thoklaba yana leire. Hauzik fawbada phangba pawgi matungina minister masing kaya chap chana lokthokadage haiba khangbangamdri adumoinamak thajaba yaba paw amagi matung ina Imphal East Imphal West amadi Churachandpur district tagi hauzik minister oiriba amamam lokthoklaga district sing asida MLA oiriba amamamda minister gi fam pigadauri aduga Senapati district tagi hauzik minister oiriba amal lokthoklaga Chandel district tagi MLA ama minister fam piraba yai hairi. State asida value addition of land chatnaraba matamdata atopa state singa chawkhatpagi lamjel tanabangamgani wafamasi Union Minister of State Micro, Small and Medium Enterprises Giriraj Singh ngasi Institute of Bioresources and Sustainable Development Government of India gi Takyal Patalaiba Campus Technology and Skill Development Center ama sangabagi thoramda phongdokhibani. Lebak amagi economy chawkhatnaba honabada scientists singi chawraba thodang lei haina mahakna scientists singi pukning thogatke mahakna makha taraduna state asigi economy da chawkhatpa amadi ahongba ama puraknaba union government na honagani miyamna chawkhatpagi mingdai ecological balance kaihan bidanabasu apil tawkhe lebak ama chawkhat hananaba technology kaya leirabasu miyamna achumba mawngda sizinadaba tarabadi technology leibagi kanaba phangde haike miyoibasingna Ahau basinjak amadi aruba ising thakpapami adubu aphaba sinjak amadi aruba ising marang kaina karamna puthokani haiba wafamdi khanade haina mahakna pendaba phongdokhe loinana institute asida tamliba mahairoi singna su miyamda thabak pibata natana masa su thabak subagi hainabi thamnana ba haike thoramasiga mari leinana Union Minister Giriraj Singh na institute asigi campus ta cherry pambi gi chara su thake मरना तय है लेकिन मरना कोई नहीं चाहता कोई है इसमें तो कहते मैं आज मरना चाहता हूँ आज मेरा सुसाइड कर ले नहीं मरना सबको है मरना कोई नहीं चाहता भोजन खाना सबको चाहिए खेती देश में कोई नहीं करना चाहता आज खेती घाटे का सौदा हो गया भोजन सबको चाहिए खाना सबको चाहिए खेती कोई नहीं करना चाहता पानी सबको चाहिए जब मैं छोटा था तो लोग कहते थे दिल्ली और बॉम्बे में पानी बिकता है मुझे आश्चर्य होता है आज जब मैं गांव में जाता हूं तो वही बिका हुआ पानी पीता है Nomir humni chathagadaba Maugi Flower Festival ngarang Manipur gi Governor V Sanmuganathan na Mau da hogdokre Manipur gi Mau get as tourist singi mapham ama oihan si haina Mau da pangthukiba ani suba Flower Festival da Manipur gi Governor na phongdokre Manipur Government ki Department of Horticulture and Soil Conservation, Department of Commerce and Industries, amasung Senapati District Administration and Mau Flower Growers Association ahumna sinduna ngarang dagi hokiba festival aduda wangang laduna Governor na festival asigi maru oiba pandam di Mau dalam koiba singi pukning chingsinduna tourism chawkhathanba aduni haike Mioiba amana pokpadagi siba phawbada laina piriba kanaba adugumna mioiba aikoi masel maraktasu amana amagi mateng pangnafam thoi haike hayeng phawba chathagadaba festival asida Manipur gi tongan ba maphamdagi lakpa stall humpu marina sarukyari The concept
of making this an annual festival is with the vision of developing it into a tourist attraction. The present phenomenon of global warming and climate change has had an adverse impact on the flora and fauna every year. So, a workable plan is to grow more flowers, more plants, so that the greenery can be improved. Festival asida saruk yaribi nupi amana phongdorapagi matung inna mauda phangliba lei makhal sing Manipur amadi Manipur gi wangmata su thaduna achauba sandan lambi ama ohenba ngamle hariba sinpham asidagi chahi amada imung amana lupa lakh amadagina lakh ani phauba tanba ngami haina phongdorakhe jaga jaga tongan leba jaga jaga da leba makai shu mimang mayam chu unaba thinaba ko adumaina yam haroba festival amani ekoi in phanda shu thaye aduga lai shi in koima side ta shu yam thaye ko income shi ekoi shi gi shi 2 lakhs kumba ko chahi amada 2 lakhs kumba kumba phangi Scheduled Tribe Demand Committee of Manipur na Maitai Furupu Scheduled Tribe ta olhanaba hena kanba khongjang changsilagani haide ngasi uripok haubam dewan lekai da leba organization asigi office ta paumi singa unabada organization asigi joint general secretary ke Bhogendra Jitna khongjang asi hena kansinaba loop tarani pan pullaga coordinating body ama semle haike Scheduled Tribe onabagi pandam asi athuba matamda fangnanaba lekai block tagi hauraga awareness program kaya pangthokpa hauragani haina phongdorakhe It's a poster campaign, the membership drive, the street corner meeting na singba ko. Adagi school college gumba symposium gumba kai gumba tawg na khotna. Adugumba mayam su taw baloina na me gi tam kuni toy no majunu mita miyam ge santi relium su sinana ba ona ba Manipur dai ko ne yellow mini haino riba mayam si dama ko gi markta lainari ba nungsina bagi mari se na agal hanaba loina na Manipur ge pun saktam kunanga unaba awang ane mawang khena ba chok bisak nai da badugumba manaba kunai ma porokna bagi adom da changjan ba kaino ne Thasigi Nipanda Lamlai Police Station Gimanung Chenban Napet Mamang Lekai Daleba United Revolutionary Front Soviet Allies Jingkai Nganba Kangbugi designated camp ama Miam Namai Thaduna Tan Kibagi Thawang Adu Mioi Karana Saro Sinduna Jatakibani Haina Manipur Government ka suspension of operation Su Jatnariba Lalhulup Asina claim Taurakle Manipur Press Club Tanga Sinungtil Paumi Singa Unabada URF Soviet Allies Jingkai Nganbagi General Secretary Diamond Kumanna Haikibada Thogdo Adu Party ki Kadar Karana Santri Taringeda Napet Kuldagi Mioi Ohumna I-10 car ama da laklaga light kapsilake Madu Taudana Bahairubada Ningai Sangdanake Adubu Kudakta Yasanakraba Matungda Napet Kulbu Maral Siva Yananaba designated Kemta Landaduna Maithaduna Party ki Kada Singh Tankibane Tawanga Simioi Karana Sin Basaroni Masigi Matangda Party ki Central Committee na Aingi Oiba Tabak Lokatlagane Amaram the URF ki Kada Singh na Kutlai Paiduna Kunja Singh ki Hali Hairibasi Aranbane Khana Chainabagi Thogdok Aduga Thabal Kai Kibaga Mari Amata Laina de Hainaso Singdorakle URF Jingkai Nganba group ki designated camp mai thakiba mase mioi kharagi saraulang dagi masi tawkibani khulai paiduna khoi chali haibadu su chatkiba leite handak mamangda maoisna aikoida attack torma matungda sarkarna legal license khara lawro haibadagi madu paira aikoi boundary handokte sarkarna piriba peace accord asidagi ngasi phawda na thaiduna chatkibusu leite chasu chalu aikoina URM na semgot pa sagatpa kungi thabuk thorom kudima thugaigani manghan ye khaigani harabadi kalika imagi khubam laigi gate water supply scheme hairiba sing asisu khunna thugai bigadra manghan bigadra Manipur government ka suspension of operation Tawduna Ladiba United Revolutionary Front URF Soviet Allies Jingkai Nganba Kangbuna designated camp ama Laisilamba Napetpali Primary School Ngarang Kunja Singna Thugai Kibadagi Mahiroi Kayagi Punsida Chauna Amangba Thokadauri
lamlai police station gi manung chana leiba napet pali khul gi napet mamang lekai da leiba URF ki designated camp oisilamba school asi chairau buga mari leina na thabal chonglingai da URF ki kada singna khul adugi khunja kharada phuba chaiba tawrakpadagi khul gi khunja singna irang hauраktuna ngarang thugai khibane School asida URF na designated camp oina leishilakpa haurakibasi English ngani taramari gi me thadagi ni haire Camp asi khul gi khunja sing amadi school gi authority khanghalamdana nampuda leishin khibane Camp asi hek leirakpadagi school asida mahiroi sing ningthina mahi tamboi tamdaboi leirakhe chahi asi haurakpadagi di URF ki kada sing na khutlai pairaga school da leiba ubadagi mahiroi sing mahiloishang asida mahi tambal lakpa lepna khibane haire Hauze mahiloishang asida tamba mahiroi sing ayamba mahi tamba tokpa yaure aduga mahiroi kharana atopa mahiloishang singda hongna khiba yaure hariba mahiloishang asida mahiroi nifumanga mahi tamlibane mahiroi singi yengduna mahiloishang asigi oza sing education department ki makok thongba oza singda pau piba matamda wa amata thawoina tabide hairi Tamam bro class ka tamam ba Class 1. Oh, howji like tammi ba tamdra bang? Tamdra. Oh, like ti tamning bro. Tamning ya. Napet pali yauna akoibada manak nakna leiba khulgi khunja singna chathok chasin tawba amadi khulasi da lakpa matamda maram leitana ayetpa pibata natana phuba chaiba phawba tawi haina khunja singna impact news staff phongdorakhe khulasi gi khunja sing asi ngarang camp thugai khraba matung khunja singda onsilaktuna thokhaningdaba thokdok makhata na thoklakadra haina mi paibadagi yumdagi mapal thokpa phawba kinare haire Masidanatana, Paumi Singna, Pau Logo Paubada, Maranai Tagadra, Haina, Kunja Singna, Mipaiba, Pauhori. Khoi school je sarkar gi LP school ne mastai da lairaba haibadi nomugi surga jajaba haiba tare ne ko makhoi gi masa masudi masida laik tamhallega ai gi isajina lari hairaga haya mama mapa mo oina nungaina thambigadra khallaga angamba thakta laik tamhalli school je moina laisalamina laik tambam je laitamno je angang je laik tamdabidana ayuk ya hobaga nawi paidana marbon sanadana chong phandana uton waton kadana lainare laik tambaje phangandre tasengna masi government gi asoibane school se sarkar na athuba matamda semjin sajin bi hairega hojik laik tamba hohan biba pame Mahiroi singi mahi tampham sangda Manipur government na makhoi ga su tawnariba lalolu group amagi kem sajanbadi ngasidi irang horoktuna school asi miyamna thugaibde akayatoi thoktuna masida tamlamba mahiroi sing amuana laik tamba phangloidabagi phibamda laire Manipur government na kari karamba wakhalda hariba school asida mahiroi singi mahi tampham sang asida makhoi ga su tawnariba lalolu group amagi Kem sajana thamlibano haibasi prajamyamda government asina sengdokpam thui camera person namar yakpam bisorji kalonena pawdam jari bai akoijam tompok impact news Malemgi mafam kayada pangthoknabagum Manipur dasu Homeopathic Medical Association Manipur amasung Kangleipak Medical and Nursing Institute anina sinduna ngasi World Homeopathic Day gi thoram Khurai Konsam Lekai da leiba Institute asigi auditorium da pangthokre thoram asiga mari leinana Homeopathic Medical Association Manipur gi General Secretary Dr. H Tembana haikibada Malemgi leibak senbathungna Homeopathic ki layeng chawkhat hananaba amasung kanaba pinabagi pandamda thoram asi pangthokpane ngasidi makhal kaya gi laina sing layeng naba hotnabada miyamna homeopathic ki layeng da mai onsinnarakle haike homeopathic ki mapani hainariba Dr. Samuel Hahnemann gi chahi chani ga humphuma thoi suba mapok komon ga mari leinana pangthokiba thoram asida MLA Karam Shyam Health Services ki retired director Dr. W Motilal amadi Amzu gi president Wangkhemcha Shamjai su sarukya ki Malemgi oina khoi leijariba tongan balaibak singda mapung oina laibak cham yankhai khara hen bada laiba khoi gi doctor singse masigi practical experience standardization taunanaba anuba policy program kayat yat laga kamaina akhoi gi system homeopathy ji chawkhat angadage haiba pandamduda World Homeopathic Day pangthokpagi mapung oiba pandamne khoi surgical treatment se sinataba layeng ayambada homeopathy layengi magi scope adum loina lay Manipur da homeopathy doctor se chaurakna 350 gi mathakta Chahi
Chahi khudingi pangthokpagum Sumang Lila Day amadi Iboyaima Sumang Lila Award lanthokpagi thoram lakliba April 12 da tongan mafam ahumda pangthoklagani. Manipur State Sumang Lila Council na sinduna Iboyaima Sumang Lila Sanglen lamlaigi chanada leiba Nungsikol Park amadi Kesampat Thokchom Lekai da leiba Radha Mandopta pangthokani. Ngasi Iboyaima Sumang Lila Sanglen da paumi singa unabada Manipur State Sumang Lila Council ge Lifetime Secretary Sograk Pam Hemantana haikibada Sumang Lila gi mapung oiba thoram Iboyaima Sumang Lila Sanglen da pangthokani loinana Lila iba athokpam Tomchouda Iboyaima Sumang Lila Award 2016 khutsinagani haike. Loinana numit asigi ayupung nipandagi numit yung pung tarani thoi pauba singzamay da leiba Iboyaima Hospital da Lila Roy Singi Free Medical Camp amasu pangthokani haike. Jahi asigi Iboyaima Sumang Lila Fellowship Sanalaibak Pauche gi columnist Maibam Surjit Tapiragani amasung numit asida Manipur gi Civil Society amadi lanai mioi singna ban amadi blockade Kaubidanaba Manipur State Sumang Lila Council gi Lifetime Secretary Sograk Pam Hemantana appeal tauke. ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯈꯤꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯆꯤꯡꯒꯤ ꯇꯝꯒꯤ ꯂꯩꯕ ꯄꯨꯝꯅꯃꯛꯅ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯒ ꯂꯣꯏꯅꯅ ꯕꯟꯅꯆꯤꯡꯕ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯂꯣꯜ ꯑꯁꯦ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯅꯣꯜꯂꯨꯛꯆꯕꯅꯤ. Sagolmang Police Station gi manung chanalaiba Sanam Kom Khulda accident thokpada mioi amasire marina sokle amana karisu thoidokpata hodre thokdoga singasi nongalamdai thabal chongluraga halakpada gari gi control ngamdabada gi thokibane khundrakpam AC gi manung chanba ikouda thabal chongluraba matungda mioi taruk tractor amada tongduna lakpada Sanam Kom hariba mafam asida laibak thiba thokdok asi thokibane thokdok asi laikhidraba mioi adudi uyum poktagi thoidingzam ibungo chahi koni thoi apokpagi mingna TH Sarat kawi shoklaba mioi mari adudi uyum poktagi yumlembam Razen mioi asi tractor adugi driver ne pukhaudagi wangjam naucha leimopokpamdagi abung amadi pukhaudagi TH Shamchan ne soklaba singh hauze Jenims Hospital da laikanari lambi je khara koina moi lambi smaina thon gibagi leibasida chaka je smai taktharaga tok tok olaga ta namjan mane aina gyan tarakpada phosan gi manungi kanu juja ai lithora thoi atai je yengbasida amana chaka amna chap leirame amana chaka amada leirame aina lau lau ai ko chen che le duga mayam tabi dana dai mayam lai aduga almai tawna dagi amadi kalle aduga amadi kanba ngamaude. Manipur State Power Distribution Company Limited के Managing Director R Sudanna Malomda uninterrupted power supply piragani haina thazaba pikre ngasi Manipur State Power Distribution Company Limited na sinduna malomgi mani uruk sanglenda malomda mai phanghananabagi matangda khananainabagi achamba thoram ama pangthokhe thoram aduda Power Department ki Joint Secretary TH Kiran Kumar yauna MSPDCL gi official sing saruk yakhe loinana Manipur State Power Distribution Company Limited ki Managing Director R Sudanna Manipur da mai chang naina phanghananaba paikhalakpa thabak singi manung chana Malomgi mafam singda lakadoriba July tha phawbugi manungda mai chang naina piba hauragani masida mafam asigi akoibada leiriba miyamna MSPDCL na paikhalakpa thabak thoram singda cooperate BBO haike Chadliba tha asigi tang mari dagi lamboi khongnang khongda chatharakhiba ahanba Manipur Industrial Expo 2016 ngasi chinglemna loishinkhre pangthokiba expo asina Manipur gi lottuna leramba pukai kaya malemda khanghanba haurakle haina Deputy Chief Minister Gai Khangamna phongdokre loishinbagi thoram aduga mari leinana mahakna haikibada mapaleba ki mioi kaya na lamdam asida laktuna Manipur gi pukai kaya sing asi khanghanba ngamnanaba Expo asi pangthokpane lamdam asibu punna chakhat minanaba aikhoi masel amaga nungsi chanana leiminabaga loinana amaga byabhar thamnaduna hingminaba changi haike ngasigi thoram aduda saruk yakiba Chief Secretary O Navakishorna Expo asigi saruk ama oina Manipur gi handloom gi pothok sing IOC gi pam singda thamduna ipau phanghananaba MOU amasu sign taunare haina phongdokhe
नुमित तरानी चुपना पांगथोकिबा एक्सपो अदुदा स्टॉल चाट्रुका तरा मंगा हांगदुना पार्टिसिपेंट चमगा कुंथ्रा मापन्ना सरुक याखे ngasi Manipur lotra leba hidden treasure sa ngasi expose tor ani mayam urani leinung da khumjin na leba khogi lan se lan thum sa puthok ani mayam la aga yengarani prithvi ge mamang da Manipur se asigwa Manipur ni ne big I hadan khoi usikta ba tawnu ne missing yamjate hadan khoi thawai do tawnu ne अखोई के लिए टैलेंट अखोई लम्बे से तो ले पोथोक में याम से मसी संजम नती ने हाई बसिंग सिदी शोकेस तो ngamba haurak le थासगी हौखिबा तांग मरीदगी चथरकपा अहानबा मणिपुर इंडस्ट्रियल एक्सपो 2016 ngasi loishinkhre adumakpu expo asiga mari leinana chathariba national handicrafts fair 2016 di lakliba tang tarani pan phauba threat and permanent exhibition center lamboi khongnang khongda chatharagani haina cherol amada khanghalakle matang swaisida break ama lagjage manipur amadi malemge tongan tongan bai pau single loina nai khoi break tigi amna thun hanjarake impact news pu mityang taduna lebio Classic Hospitality Training Institute na offer Tawzari 3 special job-oriented courses to launch your career. 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operations, level 2 diploma in food preparation and culinary arts. Free counseling session from Monday to Saturday 10 a.m. to 5 p.m. Hena Kupamarol Gidama contact Tobiu Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Mayambo amuka na taram nokjare. Bulletin na sige makataba pao miyam da pizari. Youth United Mutual Bond of Initiation Yumbi na senduna Mekolagi Indira Gandhi Memorial Community Hall da ngasi ningoloibi singna mabung mawpa oiba singda sajibu gi khudol tambugi thoram pangthokre Yumbi gi convener Sanjam Thembana Nauria pakhang lakpa AC na ngasi fawba sothana leiriba asi chawkhat hanana ba pandam da Yumbi Kanglup asi lingkhat khibani haike handak lakliba General Assembly gi mikhal asida Yumbi na amatta oina Dr. S Manau da punna sagalagani haike ngasigi thoramadu da piba chahum rom da ningol oibi singna sajibu cherau baga mari leinana khudol pot tamkhe akoi pulaga ke do yai aduga kayam pun madakar lai habi dakar opandam da khoi nauria je opandam ngalan se habi khoi opandam oibako da eni amadu boiro akoi angtang punjal si aduga naharon akoi sata sati myam ju myam punjal laga thabok yam tori school ya phana ba me pa bin ju yam tori adu akoi yam punjal laga akoi sai tagi ngamjaba khar tok char matam da adwain torpa adita wadang tun zum marakta hadaki akoi na khalap matung da man tori je akoi naha singi maruna kenergy ke kharuma aduma afaba ngaktani na adudi akoi ju support of lase mawanda aduga angtang sati pare chi yengasi akoi Chandel district ki manung chanalaiba border pillar 76 manakta laiba Howland 5 village da yuat ki thong ama ising ichauna puthakhiba chahi pharaklaba phawbada sembi dabadagi khunja sing kham thengna wanare thong asana khul taret lom phawdok phawjin tawduna chathok chachin tawnaramba adu mamang chahi gi ising ichau da thong asi tekhibadagi hojik phawba mari leinaba authority na semjin bidri thong tekpana maram oiduna mahiroi sing mahi tambada amadi nongmada tangai phadaba pot puthok pusin tawbada chauna apanba thokle maram asina athuba matamda thong asi sabinaba mari leinaba authority da Howland 5 village ki chairman Lal Kholun na apil tawrakle Amarom da ichau adu da tekiba Howland 5 village khunga lonana leiriba Myanmar rom da leiriba thong di ningthina semjinba loikre hairi masih thong maram sida masih thong cerki basi ce ho ki ba ce hi da ising da taw thar bari na koi kun taruk tre se ya mara
angangsing lamai angangsing na school chatpasu yadre akhoi ge praja gi awaba se akhoi ge leiriba government leiriba sarkar sanasu akhoi bo praja se khara jingsin biro Hausikta phangba pau amada lamdam asigi model amasung designer singi athingba marakta ahanba Manipur Industrial Expo gi manung chana Jewel Queen Contest ngasi Palace Compound da leba MFDC da pangthokle Nakalamaromda contest asi pangthokpa yaroi haina lamdam asigi designer amadi model singna irang haukre Hiram asigi matang da contest asidagi toglakraba designer Caroline Lystrom na phongdorakpada contest asi iramdam asigi mioi amata yaudana pangthokle Organizer singna jury yaudana amadi lamdam asigi model singbu hanthana yengba thawong kaya chatharakpadagi lamdam asigi model taramathoi amadi designer nipan yauna punna taramapan contest asidagi toglakhibani haina phongdokhe अदुदा केमता कहीं रेस्पॉन्स लाक्तबदगी अखोई सिदा पीस प्रोटेस्ट तौब लाक्चबनी एक्शन केमता तौब लाक्प नते मोइना प्रॉमिस तौगिबा पोतो तौरक्तबा अखोईगी कमिश्नर विवेक दिवांकरना मिलानदगी इटलीदगी जजेस लागा खोलगा खनगनी खोटकनी गा हायरगा नहानदगी फैशन शो से तौब मतमना ज्यूरी अमता यावरमदबा अदगी मॉडल मैम से आइटम गर्ल की टाइप दा पार्टी एंटरटेनर ओइना खलकबा अदुदगी अखोई मैम अखोई मोइना तांथोरकप नते अखोई टॉक्चरगेना टॉक्सबनी अदो अखोई पेंदबसे फोंटोक्सबनी Leibak asigi atai mafam singda pangthokpagum district amadi district legal services authority Thawbal na sinduna ngarang national lok adalat pangthokre Thawbal gi yairipok lamkhai da phamkhiba mobile traffic court aduda gari gi tax thidoktaba driving license paidaba insurance yaudaba amadi helmet uptabagi offense ta punna case lising amaga chanipan marfu manga lokhatkhe lok adalat aduda fine oina punna lupa lising kunipan hena khongatpa ngamkhe Iboyaima Hospital and Research Center da anirak suba oina lemna surgical operation tawbagi thauram ama pangthokre thauram asi thokchom Iboyaima Memorial Trust amadi ningombam Ibobi Memorial Trust ka punna khutsamna duna pangthokpane hospital asida ngasi pangthokiba thauram aduda punna anaba tarani thoida lemna surgical operation pangthokhe thauram aduda saruk yakiba JNMS ki director Professor Lystrom Deben Nahai sel leitabana maram oiraga operation tawba ngamjadraba anaba singda lemna operation tawbagi thauram pangthokpasi achauba thabak amani amadi thauram asibu siliba trust anibusu thagatningai ni haike thauram aduda saruk yakiba JNMS ki Dr Ningombam Jitendrana hospital asina pangthokliba lemna layingbagi thauram asigumna lamdam asida leiriba hospital singda pangthoklabadi sel leijadaba anaba sing asina nangliba awaba sing asidagi kharamakhaidi kokpa ngamgani haina phongdokhe masi akhoi na tawjeriba ngasi imung manungna arigi akhoi ino bungo hero na tawriba ari doctor mayamna nurse mayamna masi lairba praja gi damti yengaga mana tawbiriba se mahaksu wirangani loina na suma thabak thorom kaya se praja gi maikai dagi su akhoi support soina pibirakani sen chaurba singna mateng pangbiraga aduga atai hospital singasu sugum makhalgi free surgical camp tawbiragadi akhoi gi samasi khargi makhaidi kitang chakatpada lamjen yawba ngamgadrana kanjai Malem gi maming leiraba phirol gi company kaya Manipur da lepa leitana changlaktuna quality leiba phirol kaya phanghale ngasisu asigumba malemda maming chatlaba Wheels company gi Wheels lifestyle showroom ama thangmaiban thau ground gi hek mayokna bada hangtokre showroom adu Manipur government ki wangang loisu oiriba education minister Moirangthem Okendrona hangtokhe ngasi hangtokiba showroom asana matamga chunaraba maming chatlaba designer singna design tawba pothok sing phanghangadawri ITC की इंडियन टोबैको कॉर्पोरेशन की क्लोथिंग रिटेल ब्रांड की विल्स लाइफस्टाइल ना प्रीमियम क्लोथिंग कानोनी मेंस एंड वुमेन कैजुअल वेयर प्लस फॉर्मल वेयर डेनिम वेयर यावरी मयाम समथिंग लागा येंगबियु अखोय अनौब स्टोर हांगबो ओइना चेरावबगिसु अखोय ऑफर पिजरी मयाम लाकपियु
Thangmeiban Ima Panthoibi Community Hall Manakta Nongpok Ningthaukoba Anoba Gym ama hangtokre. Gym adu Thangmeiban AC gi MLA Kumukjam Joykishan na hangtokhe. Gym asi MLA Joykishan na sel thada duna laikai gi oina linkhatpa gym ni nongna hangtokhiba gym asigi sana khonabagi khuzukhulai ayamba lamdam asida saba ngaktana oiri. Naharol Singhigi Hakchang Pandabagi Pandamda Kona Jimama Linkachaba Masigi Oba Machinery Kradang Aina Pangba Ngamjabasida Aina Laikai Kusan Rana Tabuk Tobusida Aina Nungaiba Yamna Poi Laikai State Tarban Naharol Singhina Shumai Dana Shana Kona Bada Toy Oxalak Pahebese Lamdam Sioina Yamna Sotok Cheningaini Manipur Pumbada Hujiksi Friday Chauna Mayok Nariba Awabasi Nishagi Ipakta Tawasini Masi Nishagi Mayokta Amasung Hakchang Pana Thamdaba Yade, Akoigi Tungi, Mihorol Singsi, Kandaba Yade, Habagi Pandam Sangsel Leba, Asuma Kutangasi, Yama Taganingaini. Hauzik Sanabagi Pauda. Ani Suba State Level Case Prize Junior Boys Volleyball Tournament King Asisana Kiba Tournament Asigi Ahan Balikta Nivha Nauremna Sewa Nachobu Point Kunmanga Kunmanga Taranithoi Amadi Kunmanga Taratareta Maitiba P Kibaga Luinana Ani Suba Liktana PBM Wangjingna HYD CCL Hekrizambu Point Kunmanga Tarataruk Amadi Kunmanga Taramapanda Maitiba Pibangam K. Chatharagliba tournament asigi ahum suba ligta ego oinamna sewa nachobu point kunmanga taranipan kunmanga tara amadi kunmanga taratareta aduga mari suba ligtana nivha nauremna Lilong Sports Association Lilongbu point kunmanga taramari kunmanga taranipan amadi kunmanga kunmathoida maithiba pibangam kibane Nungthel Sanakiba Manga Suba Liktana YBA Ngairangbamna HYD CCL Haigrizambu Point Kunipan Kuntaru Kunmanga Taranipan Amadi Kunmanga Kunhumdoida Aduga Taruk Suba Liktana Ego Oinamna Lilong Sports Association Lilongbu Point Kunmanga Kunithoi Kunmanga Taramanga Amadi Kunmanga Kundamaitiba Pikibane All Manipur Sindhana Mapal Kangjebungda Chatharakliba tournament asida volleyball team Tarana Sarukyari tournament asigi hayeng makha taba league match taru sanaragani hairi Maishna Mairaba Luangna Yonex BTY Open 2016 International Badminton Championship ke under 15 boys singles ke title lobangam kre Badminton Association of Thailand Nasindana Chathakiba tournament asigi under 15 boys single gi final match ta Mairaba Luangna Indonesia gi Hafiz Jagwan Putrabu point Kunmathoi Tarahumdoi Kunmathoi Nipanda Maitiba Piduna title asi Lokibane Adubu Mairaba under 17 boys single match Sanabada quarter final da Maiti Hode Kontraum Suba State Level Sub Junior Boys Basketball Championship asigi ngasi Brahmapur Nahabam Basketball Ground da sanakiba ahan balikta Model Club Chingamakhana Isu Wangkhaibu point Yangkhai Manga Taratarukta aduga anis baliktana CYCL Chingamathakna Youth Club Uripokpu point Kuntra Humdoi Kuntra da Maitiba Pibangam K ngasi championship asigi nungthil sanakiba ahum subalikta LMYBA Lalambungna Isu Wangkhaibu Point Humpu Kuntrani Thoida Aduga Mari Subaliktana Model Club Chingamakhana Youth Club Uripokpu Point Nipumapan Kuntra Mangada Maitiba Pikibane Manipur Basketball Association Nasinduna Tha Sigitarani Thoi Pawbacha Thagadaba Championship Asida Tim Mangana Athoi Ahen Tanare Hayeng Championship Asigi Makhata Ba League Match Mari Sanaragani Manipur Cricket Association na Sindhuna Luang Sangbam Dalaiba Luang Pokpa Cricket Stadium da ngasi sanakiba ahum suba MCA Plat Cricket Tournament da Real Raipura Cricket Club Churachandpur ahanba oina mai pakre ngasi over kuntra manga lamba tauna duna sanakiba league match asida Oscar Pauna Kaitel na tos ngamduna fielding hana sananaba warep lokhe match asida betting hana sanakiba Real Raipura Cricket Club Churachandpurna apiba over kuntra manga da wicket taramak turaga run chani kunmanga lobangam kibaga luinana temasigi batsman Hangzalen na run chamaga ahum laukibane
Masigi paukhumda ani suba betting sanakiba Oscar pauna kaithelna apiba over kuntra manga yogdana over taramatoiga ball amada wicket taramak turaga supnagi run nifutaruk khak loduna match asi run chamaga marfuda maitikibane. Match asi da Real Raipura Cricket Club Churachandpur gi bowler Than Khopau na wicket Nepal loduna man of the match take. Hayeng match later roy thasi ki tarani thoi da sanagadaba plate cricket tournament ki league match amada pakhangba cultural club mayai koibi amadi Real Raipura Cricket Club Churachandpur anina lamba taunaragani. Humdoi National Archery Championship ta Manipurna overall team runners up takre. Ngasi sanakiba India round da Manipurna gold ani aduga bronze medal ama lawbangamkre. Indian round gi 50 meter da Manipur gi mahut seliba P Sonia Devi na gold medal lawbatanatana 30 meter gi event su bronze medal ama lawbangamke. Amaramdai Indian round gi team event Nirmala Bharati Pauhoi Meiru gold may amadi P Sonia Devi na sabat teamna team event gold medal amasu lauduna Manipurna overall team runners up takibani. Taret Suba led as Amuba Singh Football 6-a-side Men's Open Football Tournament ngasidagi hokre. Youth Bright Star Club Tera Sapam Lerag Nongmai Them Laikai na Sinduna Club asigi sanabungdas ngasi sanakiba tournament asigi ahanba league match samada BS Enterprises na Salai FC bu Panjal ahum anida maitiba pikibane. Match asida mai pakraba BS Enterprises ki Sanaroi Rahul na match ki Mari kun amadi kun mathoi suba minute singda Panjal ahum chan sinduna hat-trick fangbangam kibane. Match asida maithihoraba Salai FC gi Panjal ani aduna Samananda amadi Santa anina match ki kontramapan amadi nifunithoi suba minute singda Panjal amamam chanke. Tournament asida team taratarukna athoi ahen tanagadore. Commerce and Industries ki Minister Govindas Konthausam, Social Welfare and Corporation ki Minister A.K. Mirabai ga loinana Manipur gi masak nairaba miyoi kiyana ngasidagi sanaba haukiba tournament asigi haudokpagi thoram adida sarukyake. Tournament asigi hayeng makhataba league match ani sanaragani. Amaramda Mapan Suba Loktak Trophy gi ngasi sanakiba match ta Amofa Moirang amadi SSU Singjamai goal amata chanaba ngamdana draw chatkre. All Manipur Football Association gi meeting makhada All Moirang Football Association na sinduna Loktak Power Station gi sentang makhada Moirang Multipurpose Higher Secondary School gi sanabungda Jatharakliba tournament asida team tarukna sarukyari. Hayeng Nisa amadi YPHU anina lamba taunaragani. Arabada bulletin asigi headlines amuhanam yamda thamjage. Cabinet reshuffle taunabagi matangda ngasi Chief Minister na Governor ga Raj Bhavan da unakre. Takyal Patalaiba ISBD ki Campus Technology and Skill Development Center ngasi Union Minister Giriraj Singh na sangakre. Maugate asi tourist singi mafam amo hensi hai na Manipur gi Governor na Anishuba Flower Festival hogdokpagi thoram da phangdokre. Amasong Manipur dagi Maishnam Mairabana Bangkok ta pangthokiba Yonex BTY Open 2016 under 15 boys singles ki title lokre.